Tangkul Furuk ki mioi singna yamna pamna loinariba Haofa haina khangnaba hui makhal asi Assam Rifle ki unit Singda Sijinnaba Houre hairi pau asina makha taraduna hai matam mamada Tangkul Furuk ki mioi singna sa tanba satpa matamda Haofa hariba hui asiga chatlami haina miyamna ngangnari Haofa hariba hui asi makhal ani lei khara pikpa makhal ki Haofa asina sa tanba satpada sijinai khara chauba Haofa asina yum ingkol ngak senbada sijinai hairi Haofa hariba hui makhal asi tongan ba makhal ki manam ningthina khangba ngamba amadi thoidok hendokna singbana sa tanba amadi yum ingkol ngak senbada sijinaduna lakhibani Haofa hui makhal asi gi singthaningai oiba magun khangnarakpadagi Assam Rifle na hariba hui asi Assam gi Jorhat laiba dog training center da ningthina training piraga paramilitary force asi gi tongan ba unit singda sijinanaba thaurang kaya laukatle hairi